ꯍꯧꯖꯤꯛꯁꯦ ꯉꯁꯥꯏ ꯈꯔꯕꯨꯗꯤ ꯀꯨꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯄꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯇꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯄꯦꯟꯗꯗꯅ ꯇꯣꯡꯂꯥꯎꯕꯤꯒꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝꯗꯨꯒ ꯄꯦꯟꯗꯅ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯂꯝꯕꯤꯗ ꯂꯥꯛꯆꯕ ꯁꯤꯚꯤꯂꯤꯌꯟ ꯒꯥꯔꯤꯗ ꯂꯤꯇꯥꯟꯗ ꯑꯦꯝꯕꯨꯁ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯇꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯃꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯀꯨꯀꯤꯅ ꯇꯧꯔꯤꯁꯤ ꯃꯣꯏꯁꯤ ꯃꯌꯥꯝꯗ ꯍꯥꯟꯅ ꯎꯠꯂꯝꯃꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯧꯅꯈꯤꯕꯁꯤ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯧꯅꯈꯤꯕꯁꯤ ꯆꯨꯝꯅꯒꯤ ꯑꯦꯁ ꯇꯤꯒꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯖꯟꯕꯤ ꯃꯣꯏ ꯑꯦꯁ ꯇꯤꯒꯤꯅꯦꯅ ꯍꯥꯟꯅ ꯐ꯭ꯔꯦꯝ ꯇꯧꯔꯝꯃꯦ ꯑꯦꯁ ꯇꯤꯒꯤꯅꯦꯅ ꯑꯗꯩꯗꯤ ꯑꯦꯁ ꯇꯤꯗꯣ ꯌꯥꯔꯛꯇꯅ ꯃꯣꯏꯅ ꯑꯃꯨꯛ ꯈ꯭ꯔꯤꯁꯇꯦꯟꯒ ꯍꯤꯟꯗꯨꯒꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯑꯃꯃꯨꯛ ꯇꯧꯁꯜꯂꯛꯑꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅꯁꯨ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪ ꯇꯞꯄꯁꯦ ꯍꯟꯖꯟꯅꯕ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯒꯕꯔꯅꯔꯅ ꯍꯧꯖꯤꯛ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯂꯩꯔꯤꯕ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯌꯥꯝ ꯂꯥꯛꯏꯕ ꯃꯌꯥꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯝꯕ ꯃꯇꯝꯗꯨꯒꯤ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯌꯥꯝꯅ ꯉꯝꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯉꯝꯅꯕ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯣ ꯑꯩꯈꯣꯏ ꯄꯤꯊꯣꯛꯆꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯩꯇꯩꯗ ꯑꯃꯨꯛ ꯇꯧꯔꯦ ꯉꯁꯤꯅ ꯑꯃꯨꯛ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯇꯧꯔꯦ ꯑꯅꯤ ꯂꯩꯇ꯭ꯔꯦ ꯄꯥꯎ ꯇꯥꯏ ꯑꯩꯈꯣꯏ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯡ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯊꯧꯅꯤꯖꯔꯤ ꯂꯥꯏꯟꯗꯧꯒꯤ ꯃꯐꯝꯗ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯦꯅꯦꯔꯤꯑꯣꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯂꯥꯟꯁꯦ ꯃꯌꯣꯟ ꯑꯃꯗ ꯂꯥꯛꯑꯦ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯌꯣꯟ ꯑꯃꯗ ꯂꯥꯛꯏꯕ ꯃꯌꯣꯟꯁꯤ ꯀꯩꯅꯣ ꯌꯦꯜꯍꯧꯃꯤ ꯚꯔꯁꯦꯁ ꯅꯟ ꯌꯦꯜꯍꯧꯃꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯚꯔꯁꯦꯁ ꯅꯣꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯍꯥꯏꯕꯁꯦ ꯕꯔꯃꯥꯗꯒꯤ ꯆꯪꯉꯛꯄ ꯑꯁꯣꯝꯒꯤ ꯅꯥꯔꯣꯟꯗ ꯆꯪꯉꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯒ ꯂꯩꯕꯥꯛ ꯊꯨꯒꯥꯏꯒꯦꯅ ꯈꯜꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯒ ꯇꯧꯅꯕ ꯂꯥꯟ ꯑꯣꯏꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯒ ꯇꯧꯅꯕ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯚꯔꯁꯦꯁ ꯅꯣꯟ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯃꯨꯟꯅ ꯈꯟꯊꯕ ꯑꯃ ꯆꯪꯉꯦ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯃꯉꯥꯏꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯆꯪꯉꯦ ꯁꯤ ꯂꯥꯟ ꯈꯛꯇ ꯅꯠꯇꯦ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯊꯦꯡꯅꯕ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯇꯧꯅꯤꯅ ꯂꯥꯛꯑꯦ ꯁꯦꯟꯁꯁꯁꯦ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯗꯤꯃꯤꯂꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯡꯒꯗꯣꯔꯤꯁꯦ ꯃꯩꯇꯩꯒꯤꯁꯨ ꯃꯥꯡꯒꯅꯤ ꯅꯥꯒꯥꯒꯤꯁꯨ ꯃꯥꯡꯒꯅꯤ ꯀꯅꯥꯗ ꯆꯠꯀꯅꯤ ꯃꯤꯁꯤꯡ ꯌꯥꯝꯃꯛꯏꯁꯤ ꯀꯅꯥꯗꯅꯣ ꯀꯔꯣꯝꯗꯅꯣ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯟꯐ꯭ꯂꯛꯁ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯏꯁꯦ ꯑꯁꯣꯝꯗ ꯅꯠꯇ꯭ꯔꯣ ꯀꯨꯀꯤꯔꯣꯝ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯅꯤ ꯆꯪꯉꯒ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯒꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯑꯩꯈꯣꯏ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯃꯁꯦꯟ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯨꯟꯅ ꯇꯥꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯕꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯅꯣꯏꯒꯤ ꯂꯤꯗꯔꯁꯤꯡ ꯅꯥꯒꯥꯒꯤ ꯂꯤꯗꯔꯁꯤꯡꯁꯨ ꯍꯥꯏꯌꯨ ꯃꯈꯣꯏꯁꯤ ꯁꯨꯝ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩ ꯂꯥꯟꯒꯤ ꯋꯥ ꯅꯠꯇꯦ ꯅꯥꯒꯥꯒꯤ ꯂꯤꯗꯔꯁꯤꯡꯁꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯜꯂꯤꯗꯣ ꯈꯪꯗꯦꯀꯣ ꯐꯖꯅ ꯃꯨꯟꯅ ꯈꯟꯅꯕꯤꯔꯣ ꯅꯍꯥꯟꯁꯨ ꯅꯣꯏ ꯃꯁꯦꯟ ꯍꯦꯛꯇ ꯍꯥꯠꯇꯣꯛꯅꯩ ꯀꯥꯝꯖꯣꯡꯂꯣꯝꯗ ꯅꯥꯒꯥ ꯃꯁꯦꯟ ꯍꯦꯛꯇ ꯍꯥꯠꯇꯣꯛꯅꯩ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯅꯣꯏ ꯃꯁꯦꯟꯐꯥꯎ ꯍꯥꯠꯅꯕ ꯉꯝꯃꯦꯀꯣ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯃꯩꯇꯩꯗꯁꯨ ꯍꯥꯠꯅꯕꯃꯛ ꯍꯥꯠꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤꯗꯩꯗ ꯃꯥꯅ ꯐꯩ ꯑꯗꯨ ꯐꯩꯅ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯍꯨꯟꯅꯔ ꯂꯩꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯃꯤꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯍꯨꯟꯅ ꯂꯩ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯗꯨꯝ ꯇꯧꯅ ꯂꯩ ꯑꯩꯗꯤ ꯃꯥꯒꯤ ꯃꯤꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯤꯅꯤ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯤꯅꯦꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯅ ꯂꯩꯔꯤꯁꯤꯅꯦ ꯆꯍꯤ 5 ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯩꯈꯣই ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯒꯤ ꯚꯦꯂꯤꯗꯤꯇꯤꯁꯦ 5 years ꯍꯟꯗꯛꯀꯤ 2027ꯗ ꯚꯣꯠ ꯂꯥꯛꯑꯒ ꯚꯣꯠ ꯀꯥꯔꯕ ꯃꯇꯝꯗ 2027ꯗ ꯚꯣꯠ ꯀꯥꯔꯕ ꯃꯇꯝꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯕ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯅ ꯁꯦꯝ ꯑꯣꯏꯕ ꯐꯪꯒꯅꯦꯕ ꯍꯟꯗꯛꯀꯤ 2027ꯁꯤꯗ ꯃꯊꯪ ꯑꯣꯜꯂꯛꯀꯗꯕ 2027 ꯃꯊꯪꯗꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯦ 2030ꯒ 3 ꯑꯣꯏꯗꯣꯏꯔꯣ ꯚꯣꯠꯁꯦ
33 어디로 2033기 보트기디 센서스 떠오르바 디밀리테이션 떠오르바 한나기 세이 망아 라그도 세이 망아 세 마탕다디 2033dagidi 32 2032dagidi 2032dagidi akoi indigenous people na CM oi phangroi political power khoi da pai roi akoi yellow mi na political power pai roi adum kanda khoi noi na tawri si kai no sinda aduna munna khana ba ma sangi ko aduna khangde wayong nganing de lebak ki damakta wangang ba mi khoi support tawsi BJP Congress ki wana nata beda lebak ki wangang ba lebak ki torok da ba mi da khoi support tawsi hosi loina lan manung da ugi da ba lan yi war matam ugi da ba kadai kadai da lai no khang da ba ma ma hosi bot ma we hosi thola thola ga khongban khar ko la ga mi tara kun mani ni na ko sa pa hore ni lebak yam adu su lebak ki wa sa de ai sum yeng mane handak bot thola ba ma yam je lebak ki wangang am ti yaw di akoi lek akoi kendra ji da ching yen ba da chum ni yen di hai gum ba ching kerosene azadang thum man taw le ko khongba akoi lambi phajana koilas tha da bagi adom loina dum ngang le ba lebak ki da makta akoi si taw di lebak si kan mangam ni akoi si taw di lebak si kan mangam ngani akoi isai su jing gi tungi future akoi chmaina kan si akoi isai su jing si biom da thamam si akoi gi tungi mirol jing koi yellow mi jing kai chmaina thamna ba akoi sugum ma ek am akoi pass taw da ni kaina sugum ma koi ngalo ma tham ga ni kaina ngang ba leader oi ga da ba vote amata tholak te ba either madu BJP de oi bi Congress oi bi NPP de oi bi MPP de oi bi puna mak se ama ta tholak te kai hai ka do re khoi khongba lupang gi wari wen taw le ko cheng chin ni yen be wen ma pa bi su ma le ri ma khong khom de mi su ma le bot kaw be ro ma kaw de ro ma aduna naga su ma le sinau sing ko naga sinau me am ai da me am lai ko gi naga gi lup leader me am lai na nau gi da ai gida na nau gi da wahi wata me am kai gi ta na ji kai to si kai na ko me am lai ai na su mo da hai gi ne deputy CM pe na ngau le ni ya roi ko deputy CM phang ye ngau le ya roi lebak se ma se ta na thubai na be wakhan da khoi yellow mi oi ba khoi kai dum da support to wi si apun ba wakhan nam da thok to mi na si wakhan pik kano akoi mai te yam ta na la ga au khun ta do na te akoi mai te yam ka khala ga ko ru ma to na khun ta do na te sino mem ko aduna punna himina ba khoi lai bai pai pun thambiram ba khoi apun ma gi lam gi ngam khai se khoi ngam mi na si sinai na ha jini aduna kamde yam nuai te yeng ma su ngam de khoi i ni na khoi i ni na khoi i ma solok pada tang khon gi mi ani ma lekte ha ba da u ba da video u da khoi da phawe ba khoi mi ni na noi na bi khoi marak tu da khoi gi kana ko ma khara na politics marak ta sanara ga su khoi i gi ba brotherhood to khoi ngasi ju leina bani na wakhan da phawe ba kana ko masen na khoi masen naga me te khana na ba sil ga su mi do naga gi chino ngasa tang khol do lai ta ba ma gi asi ba u matam da khoi da phawe ba khoi gi thamoi da nuai to phawe ba adu gi wani sino men nana khoi punna ama to ning sen manara kanda thamuk tawmina si mai gi khoi sangsan si hosi census tawni na tawri ba se masi census ki mamang na khoi NRC revoke to hanji adu khoi punna illegal immigrants sing se khantu o kana mo ji deport tawdri ba bole ba sida amone ing ta ba por oi ha ba se masi na khoi aroi ba pandam mo ra kanda masi khoi gi pandam mo ra kanda masina khoi gi lambi o ra kanda khoi punna sangsan mina se sine na jeni ji sina men ai sai da tenen jarage khoi amana amagi mateng panarga khoi lebak se kanna hona means